Malemda maming leraba English Football Club Arsenal ge London de Leiba Emirates Stadium da Kakching ge PADMA RATNA PR English School ge football team na Youth Football Championship ge final Sanaragani. Maming leraba championship adu ge final changlaba PR English School ge footballer Mahiroi Nipan amadi official ama yauba mioi mapan na sawa team adu Kerala ge school amaga semi final sanaruraba matung ngasi ayuk Imphal ge Bir Tikendrajit International Airport ta thunglakre. PR English School ki team atu nangarang Goada Kerala ki school amaga semi final sanabada goal Mari Sinoda Maithiba Piramlaga championship atu ki final chunky bane. Championship atu ki final match na lakraba June ki tang anida English Football Club Arsenal ki London da Leiba Emirates Stadium da sanagani hairi. Imphal da ngasi thunglakiba PR English School ge team atu ki official P Roman Chandran hai tournament ase school asina Manipur represent tawduna ahanbo oina sarukya bani tournament ase zone 4 thokna khaidukna pangthokpani Manipur ge team asina North East zone da tabani zone ase gi winner Manipur na oi semi final ge match na ngarang Goa da Kerala ge team amaga sanabada Manipur ge PR English School na mai paktuna final changbani. Final match ase mamang thagi anida London ki Emirates Stadium da Maharashtra ki Amenity Public School Haldwani ka sanagani. Tournament asida Manipur ki PR English School da mai paktuna trophy ase ki mapu oigini thazai haina mahakna makhataki. Zone ge koina sanabani semi final sanabani Gawada hariba semi final sisu oi koina winner lawrukpata ki final changbada ki hariba final ase koi May tang ani Imran Stadium England da koi sanagani sanaga final match asi koi na Amenity Public School Haldwar ga sanagani final asi ari final asi da su ai koi na ai koi players sing asi yamna phajana sanai yamna makoi yamna hard ai thawai yawna sanai makoi ai koi na logani haiba ga sada ain thamjari ana tungna lakata ba Manipur gi school Kakching kuada lariba mafam khudi lariba school khudimna su haiba tournament ase extra mark na pangthoiba tournament maga loina na khoi gi Arsenal FC ani na pulak khuchamna pangthoiba tournament ase da su saruk ya view haidina aina Manipur gi school khudimukta su program pijari Amaromda PR English School ge football team adugi captain S Nelson Nahai tournament asige final changba ngamba ase apen bafawi London ge Emirates Stadium da final match sanaba fangani haiba ase mangumbani tournament asida aikoina mai pakta akan bamong da hotnagani haina mahakna makhataki ayi oina di tawriba thawasi mangumbani adu wakanji kai haigano ngai khangdre adu ayi oina di am nuaijai dai ahoi saromena pubidana dai mana ahoi da mukta sinbidana pubidana tawasida am nuaijai ai professional football player amo oina ai football ngi line sida chatningmadi hojai adu chatchu chatki ani adu oi makha tana practice kana tawduna ai ngamna hona hen masi physical amadi ahoina loin henbagi mo ama tawre duga practice na moina kitang haidi kanba khotpa adumba haitare gumbada khara moina kitang ai facility wangba haigadra amaina moina kitang henba kitang dilai